ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯤꯅ ꯀ꯭ꯂꯥꯁ 11ꯒꯤ ꯏꯀꯅꯣꯃꯤꯛꯁ ꯑꯩꯈꯣꯏꯅ ꯏꯀꯅꯣꯃꯤꯛꯁ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯑꯗꯥꯝ ꯁ꯭ꯃꯤꯠ ꯑꯗꯥꯝ ꯁ꯭ꯃꯤꯠ ꯍꯥꯏꯕ ꯑꯃꯒ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃ ꯑꯃꯔꯇꯤꯌꯥ ꯁꯦꯟ ꯍꯟꯗꯛꯇ ꯏꯟꯗꯤꯌా ꯃꯆा ꯑꯃꯁꯨ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈ꯭ꯔꯦꯀꯣ ꯏꯀꯅꯣꯃꯤꯛꯁꯇ ꯑꯗꯨꯃꯥꯏꯅ ꯑꯃꯔꯇꯤꯌꯥ ꯁꯦꯟꯁꯨ 1993ꯗ ꯃꯥꯁꯨ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯉꯦꯕ ꯏꯀꯅꯣꯃꯤꯛꯁꯇꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ 1993ꯒꯤ ꯃꯇꯝꯁꯤꯗ ꯏꯟꯗꯤꯌꯥꯗ LPG ꯍꯥꯏꯅꯀꯣ LPG ꯍꯥꯏꯅ ꯏꯀꯅꯣꯃꯤꯛ ꯃꯣꯗꯦꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯠꯅꯩꯌꯦꯕ ꯃꯁꯤ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡꯅ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯀꯣ ꯑꯃꯔꯇꯤꯌꯥ ꯁꯤꯡꯅ ꯁꯤ ꯃꯇꯝꯁꯤꯗ LPG ꯍꯥꯏꯅ ꯏꯀꯅꯣꯃꯤꯛ ꯀꯩꯅꯣꯝ ꯆꯠꯅꯈꯤꯑꯕ ꯂꯤꯕꯔꯦꯂꯥꯏꯖꯦꯁꯟ ꯑꯗꯒꯤ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟ ꯑꯗꯨꯒ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯑꯅ ꯑꯃꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛꯁ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯒꯗꯕꯁꯦ ꯑꯗꯥꯝ ꯁ꯭ꯃꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯦꯕꯀꯣ ꯑꯗꯥꯝ ꯁ꯭ꯃꯤꯠ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯅꯤꯀꯣ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯁ꯭ꯀꯣꯠꯂꯦꯟꯗ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯐꯥꯗꯔ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯔꯒ ꯃꯥꯁꯨ ꯈꯪꯅꯩꯌꯦꯕ ꯑꯗ ꯐꯥꯗꯔ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯔꯒ ꯑꯗꯥꯝ ꯁ꯭ꯃꯤꯠ ꯈꯪꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯂꯣꯏꯔꯤꯁꯦ ꯑꯐꯕ ꯂꯩꯇꯕ꯭ꯔꯥ ꯍꯪ ꯇꯥꯔꯒꯗꯤ ꯏꯀꯣꯅꯣꯃꯤꯛꯁꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯋꯥꯔꯛꯁꯀꯤ ꯃꯃꯥꯡꯗ ꯂꯩ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯑꯈꯪꯕꯗꯣ ꯑꯣꯏꯔꯝꯗꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯅ 1776ꯇ ꯋꯦꯜ ꯑꯣꯐ ꯅꯦꯁꯟ ꯑꯅꯀꯣ ꯋꯦꯜ ꯑꯣꯐ ꯅꯦꯁꯟ ꯑꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯦꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯕꯒꯤ ꯁꯕꯖꯦꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯦꯃꯁ ꯑꯣꯏꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯄꯤꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯋꯦꯜ ꯑꯣꯐ ꯅꯦꯁꯟ ꯊꯤꯑꯣꯔꯤ ꯋꯦꯜ ꯑꯣꯐ ꯅꯦꯁꯟꯁꯦ ꯁꯤꯗꯒꯤ ꯃꯥꯒꯤ ꯌꯥꯝꯅ ꯐꯥꯎꯕ ꯀꯦꯄꯤꯇꯦꯂꯤꯁ ꯍꯥꯏꯕꯁꯦ ꯂꯥꯛꯑꯦꯕ ꯁꯤꯗꯩꯀꯣ ꯑꯗꯨꯅ ꯐꯥꯗꯔ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯔꯒ ꯑꯗꯥꯝ ꯁ꯭ꯃꯤꯠꯄꯨ ꯈꯪꯅꯩ ꯑꯗꯨꯒ ꯐꯥꯗꯔ ꯑꯣꯐ ꯀꯦꯄꯤꯇꯦꯂꯤꯁ ꯍꯥꯏꯔꯒ ꯑꯗꯥꯝ ꯁ꯭ꯃꯤꯠꯄꯨ ꯈꯪꯅꯩꯌꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯦꯄꯤꯇꯦꯂꯤꯁ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯀꯣꯟꯅ ꯂꯥꯛꯀꯦ ꯑꯗꯨꯒ ꯑꯃꯔꯇꯤꯌꯥ ꯁꯦꯟꯁꯦ ꯃꯥꯅ 1993ꯗ ꯐꯪꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯥꯝ ꯁ꯭ꯃꯤꯠꯇꯤ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯃꯥꯔꯀꯦꯠꯁꯦ ꯐ꯭ꯔꯤ ꯃꯥꯔꯀꯦꯠ ꯑꯣꯏꯕꯅꯤ ꯐ꯭ꯔꯤ ꯏꯀꯣꯅꯣꯃꯤꯛꯁ ꯑꯣꯏꯕꯅꯤ ꯍꯥꯏꯗꯤ ꯐ꯭ꯔꯤ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯇꯥꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯒꯤ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯦ ꯁꯤꯗ ꯃꯥꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯏꯀꯣꯅꯣꯃꯤꯛꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯔꯀꯦꯠꯁꯦ ꯁꯤ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯂꯤꯁ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯑꯣꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯣ ꯃꯈꯣꯏꯅ ꯐ꯭ꯔꯤꯗꯝ ꯐꯪꯍꯟꯕꯗꯣ ꯃꯈꯣꯏꯗ ꯑꯗꯨꯕꯨꯅꯦꯕ ꯃꯥꯅ ꯄꯥꯝꯃꯤꯁꯤꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯃꯔꯇꯤꯌꯥ ꯁꯦꯟꯁꯦ ꯁꯤꯅ ꯄꯨꯔꯥ ꯇꯩꯅ ꯑꯣꯟꯅꯕꯅꯦꯕ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯁꯤꯅ ꯑꯃꯔꯇꯤꯌꯥ ꯁꯦꯟꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯑꯗꯨ ꯌꯥꯗꯦ ꯑꯃꯔꯇꯤꯌꯥ ꯁꯦꯟꯒꯤꯗꯤ ꯃꯥꯒꯤ ꯄꯣꯚꯔꯇꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯒ꯭ꯔꯣꯠ ꯍꯟꯊꯔꯛꯄ ꯃꯌꯥꯝꯁꯦ ꯁꯤꯗ ꯁꯤꯃꯗ ꯃꯥꯅ ꯐꯣꯡꯊꯔꯛꯄꯅꯦꯕ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯔꯀꯦꯠꯇ ꯏꯟꯇꯔꯚꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯌꯦꯡꯉꯁꯦ ꯍꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟꯗꯀꯣ ꯅꯣꯂꯦꯖ ꯍꯥꯏꯕꯁꯦ ꯃꯈꯜ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤꯁꯨ ꯅꯣꯂꯦꯖ ꯑꯃꯒꯤ ꯕ꯭ꯔꯥꯟꯁ ꯑꯃꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯕ꯭ꯔꯥꯟꯁ ꯑꯃꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯀꯣꯅꯣꯃꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛꯇꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯔꯛꯑꯦꯕ ꯀꯔꯝ ꯀꯥꯟꯗꯒꯤ ꯃꯃꯥꯡꯒꯤ ꯗꯤꯀꯦꯠ ꯑꯃꯅꯤꯁꯦ ꯁꯤꯗꯒꯤꯗꯤ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯕ ꯇꯥꯔꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯔꯛꯄꯗꯣ ꯑꯣꯏꯔꯛꯑꯦꯕꯀꯣ ꯃꯔꯝꯗꯤꯅꯦ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯗꯤꯀꯦꯠ ꯑꯃꯅꯤꯁꯤꯗ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯄ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯄ ꯑꯗꯒꯤ ꯄꯣꯕꯔꯇꯤꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄ ꯑꯗꯒꯤ ꯒ꯭ꯔꯣꯠꯁꯦ ꯍꯟꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯁꯣꯜꯕ ꯇꯧꯕꯁꯦ ꯀꯅꯥꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯌꯥꯝꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯁꯣꯜꯕ ꯇꯧꯒꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯔꯠ ꯀꯥꯡꯕꯨ ꯊꯤꯔꯛꯄꯗꯗꯤ ꯏꯀꯣꯅꯣꯃꯤꯛꯁ ꯅꯠꯇꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯃꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁ ꯐꯔꯝꯁꯤꯡ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯐꯔꯝꯁꯤꯡꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯏꯀꯣꯅꯣꯃꯤꯛꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯗ ꯃꯣꯏꯅ ꯖꯣꯕꯁ ꯑꯣꯐꯔ ꯇꯧꯔꯒ ꯊꯝꯃꯤꯕ ꯃꯔꯝꯗꯤ ꯕꯤꯖꯤꯅꯦꯁ ꯐꯔꯝ ꯑꯃꯗ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯨꯕꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯏꯀꯣꯅꯣꯃꯤꯛꯁ ꯃꯌꯥꯝ ꯑꯃꯁꯨ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯐꯔꯝꯁꯤꯡꯗꯨꯗ ꯊꯝꯂꯤꯑꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯥꯝ ꯁ꯭ꯃꯤꯊ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯁꯦ ꯄꯨꯔꯥ ꯐ꯭ꯔꯤ ꯃꯥꯔꯀꯦꯠ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯐ꯭ꯔꯤ ꯏꯀꯣꯅꯣꯃꯤꯛ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯉꯁꯥꯏꯒꯤ ꯃꯥꯅ 1776ꯇ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯦ ꯋꯦꯜ ꯑꯣꯐ ꯅꯦꯁꯟ ꯑꯅꯀꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯦꯁꯟ ꯑꯃꯒꯤ ꯃꯥꯒꯤ ꯋꯦꯜꯁꯦ ꯃꯥꯒꯤ ꯂꯟꯊꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯀꯟꯇ꯭ꯔꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯦꯁꯟ ꯑꯃꯒꯤ ꯃꯥꯒꯤ ꯋꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯅ ꯄꯩꯁꯜꯂꯤꯕ ꯒꯣꯜ ꯅꯠꯇ꯭ꯔꯒꯅ ꯁꯤꯜꯚꯔ ꯑꯗꯨꯒꯤ ꯄꯩꯁꯜꯂꯤꯕꯗꯣ ꯑꯗꯨꯅ ꯅꯠꯇꯦ ꯁꯤꯅꯦ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣ ꯑꯗꯨꯅ
ꯋꯦꯜ ꯑꯣꯐ ꯅꯦꯁꯟ ꯊꯤꯑꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯋꯦꯜꯁꯦ ꯇꯔꯝ ꯑꯅꯤ ꯊꯣꯛꯅ ꯃꯥꯅ ꯗꯤꯇꯔꯃꯤꯟ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕꯅꯦꯕ ꯀꯣ ꯐꯥꯔꯁꯇ ꯒꯣꯜ ꯑꯃꯁꯨꯡ ꯁꯤꯜꯚꯔ ꯄꯩꯁꯜꯂ ꯊꯝꯕꯅ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯗꯨꯒꯤ ꯃꯥꯒꯤ ꯋꯦꯜꯇ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯗꯨꯗꯣ ꯃꯥꯒꯤ ꯀꯟꯇꯦꯛꯁꯇ ꯌꯥꯎꯗꯦ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯀꯔꯝꯕ ꯌꯥꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯟꯁꯦ ꯑꯩꯒꯤ ꯗꯔꯀꯥꯔꯒꯤ ꯑꯩ ꯁꯤꯒꯤ ꯃꯥꯔꯀꯔꯁꯦ ꯑꯩꯒꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯔꯤꯅꯦꯕ ꯁꯦ ꯅꯠꯇ꯭ꯔꯥ ꯃꯔꯝꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ ꯇꯧꯅꯤꯡꯕꯒꯤ ꯑꯩꯅ ꯁꯤꯒꯤ ꯃꯥꯔꯀꯔꯁꯦ ꯂꯧꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯄꯨꯊꯣꯔꯛꯄꯁꯦ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯃꯥꯒꯤ ꯏꯀꯣꯅꯣꯃꯤꯛꯁꯇꯣ ꯑꯗꯨ ꯌꯥꯝ ꯀꯥꯟꯅꯩ ꯁꯤꯅꯦꯕ ꯑꯗꯒꯤ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯑꯃꯁꯨ ꯂꯥꯍꯜꯂꯦ ꯍꯥꯏꯕꯗꯨꯅꯦꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯔꯝꯗꯤ ꯑꯩꯅ ꯁꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯝꯗꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯅ ꯊꯝꯃꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔꯗꯣ ꯀꯩꯅꯣꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯅꯥꯄꯥ ꯄꯩꯁꯜꯂꯤꯗꯣ ꯑꯗꯨ ꯀꯥꯟꯅꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯅꯦ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯟꯁꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣꯁꯦ ꯍ꯭ꯌꯨꯃꯦꯟ ꯋꯥꯟꯁꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯗꯛ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯨꯗꯨꯕꯨꯅꯦꯕ ꯑꯗꯨꯒ ꯑꯗꯥꯝ ꯁ꯭ꯃꯤꯠꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯐ꯭ꯔꯤ ꯃꯥꯔꯀꯦꯠ ꯑꯣꯏꯕꯁꯦꯀꯣ ꯐ꯭ꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯔꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯒꯣꯔꯃꯦꯟꯅ ꯏꯟꯇꯔꯚꯤꯟ ꯇꯧꯗꯕ ꯍꯥꯏꯕꯅꯦꯕ ꯒꯣꯔꯃꯦꯟꯅ ꯏꯟꯇꯔꯚꯤꯟ ꯇꯧꯗꯕꯒꯤ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯣꯚꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠ ꯆꯩ ꯄꯨꯁꯜꯂꯛꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯪꯗꯦꯀꯣ ꯄꯨꯁꯜꯂꯝꯕ ꯌꯥꯏ ꯄꯨꯁꯜꯂꯝꯗꯕ ꯌꯥꯏ ꯑꯩꯈꯣই ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ ꯀꯣ ꯄꯨꯁꯜꯂꯛꯇꯦꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯋꯥꯏ ꯆꯦꯡꯋꯥꯏꯒꯤ ꯃꯃꯜꯁꯦ ꯇꯥꯡꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯣ ꯇꯤꯜꯍꯧ ꯀꯦꯖꯤꯗ ꯀꯨꯟ ꯄꯤꯔꯝꯕꯗꯨꯅ ꯍꯧꯖꯤꯛ ꯂꯨꯄꯥ 70-80 ꯄꯤꯈꯠꯂꯛꯄ ꯆꯥꯝꯃ ꯍꯦꯟꯀꯠꯂꯛꯄꯕꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯈꯠꯂꯛꯄꯁꯦ ꯁꯤ ꯀꯩ ꯃꯔꯝꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯁꯦꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯁꯦ ꯃꯈꯣꯏꯅ ꯃꯣꯏꯒꯤ ꯃꯃꯜꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯃꯣꯏꯅ ꯂꯦꯞꯄꯛꯄꯁꯦ ꯁꯤꯅꯅꯦꯕ ꯑꯗꯨꯗ ꯀꯅꯥꯗ ꯁꯣꯛꯑꯦ ꯃꯣꯏꯅ ꯂꯨꯄꯥ 10 ꯄꯤꯕ ꯀꯦꯖꯤꯗ ꯂꯨꯄꯥ 10 ꯄꯤꯕ ꯇꯦꯜꯍꯧꯗꯣ ꯃꯣꯏꯅ ꯂꯨꯄꯥ 100 ꯌꯣꯜꯂꯛ ꯇꯥꯔꯒꯗꯤ ꯀꯅꯥꯗ ꯁꯣꯛꯑꯦ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯗꯤ ꯄꯥꯛ ꯁꯣꯛꯑꯝꯃꯣꯏ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯖꯗꯕ ꯑꯩꯈꯣꯏꯒꯤ ꯂꯤꯕꯤꯡ ꯋꯦꯖꯦꯁ ꯌꯥꯝꯅ ꯄꯤꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯗ ꯁꯣꯛꯑꯦꯕ ꯀꯣ ꯃꯥꯔꯖꯤꯅꯦꯜꯗ ꯂꯩꯕ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦꯕ ꯂꯨꯄꯥ 100 ꯄꯥꯏꯔꯒ ꯇꯤꯜꯍꯧ ꯀꯦꯖꯤ 5 ꯂꯩꯕ ꯌꯥꯔꯝꯕꯗꯨꯅ ꯂꯨꯄꯥ 100 ꯄꯥꯏꯔꯒ ꯇꯤꯜꯍꯧ ꯀꯦꯖꯤ 1 ꯂꯩꯕ ꯌꯥꯈꯠꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯌꯥꯝ ꯁꯣꯏꯀꯣ ꯑꯗꯨꯅꯅꯦꯕ ꯑꯗꯨꯅ ꯀꯅꯥꯗ ꯀꯥꯟꯅꯔꯦ ꯉꯁꯥꯏꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯗ ꯌꯥꯝ ꯀꯥꯟꯅꯔꯦꯕ ꯀꯣ ꯇꯤꯜꯍꯧ ꯄꯨꯁꯜꯂꯛꯇꯕ ꯃꯈꯣꯏ ꯀꯩꯝ ꯈꯪꯗꯦ ꯄꯨꯁꯜꯂꯝꯕ ꯌꯥꯏ ꯄꯨꯁꯜꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯨꯄꯥ 10ꯗ ꯌꯣꯜꯂꯝꯕ ꯇꯦꯜꯍꯧꯅ ꯂꯨꯄꯥ 100 ꯌꯣꯟꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯂꯨꯄꯥ 10ꯁꯤꯗ ꯃꯣꯏꯅ ꯂꯨꯄꯥ 10ꯗ ꯂꯧꯔꯛꯑꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯃꯣꯏ ꯌꯥꯝ 90 ꯀꯥꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯀꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯁ ꯀꯥꯡꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯁꯤꯌꯦꯂꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯂꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯅꯗꯤ ꯌꯥꯝ ꯌꯥꯒꯟꯗꯦꯕ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯑꯥꯎꯟ ꯇꯧꯕꯁꯦ ꯌꯥꯔꯝꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯔꯝꯗꯦꯕ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧꯗ ꯂꯨꯄꯥ 100 ꯄꯤꯔꯝꯕꯗꯣ ꯀꯅꯥꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣꯕꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯒꯣꯔꯃꯦꯟꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯦ ꯈꯜꯂꯁꯦꯕ ꯑꯗꯨ ꯌꯥꯔꯣꯏ ꯅꯣꯏ ꯄꯣꯠ ꯄꯨꯁꯜꯂꯛꯇꯕ ꯌꯥꯏ ꯑꯩꯈꯣꯏ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯅꯣꯏ ꯃꯃꯜ ꯃꯥꯏ ꯍꯦꯟꯀꯠꯂ ꯌꯣꯟꯕꯗꯤ ꯌꯥꯔꯣꯏ ꯇꯤꯜꯍꯧꯁꯤ ꯀꯦꯖꯤꯗ ꯂꯨꯄꯥ 30ꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ 40ꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏꯅ ꯁꯨꯃꯥꯏꯅ ꯑꯃ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟꯅ ꯏꯟꯇꯔꯚꯤꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯨ ꯋꯥꯗꯕ ꯀꯔꯕꯥꯔ ꯋꯥꯂꯥꯁꯨ ꯃꯥꯡꯗꯕꯗꯣ ꯑꯣꯏꯗꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯒꯣꯔꯃꯦꯟꯅ ꯏꯟꯇꯔꯚꯤꯟ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚꯤꯟ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯥꯝ ꯁ꯭ꯃꯤꯠꯅ ꯈꯜꯂꯦꯕ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚꯤꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯀꯔꯕꯥꯔ ꯇꯧꯅꯤꯡꯗꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯒ꯭ꯔꯣꯠꯁꯦ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯒꯣꯔꯃꯦꯟꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯁꯤꯗ ꯀꯣ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯏꯀꯣꯅꯣꯃꯤꯛꯁꯦ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯦꯟꯅ ꯐ꯭ꯂꯣꯔꯤꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯄꯨꯊꯣꯔꯛꯏꯕ ꯑꯥꯏꯗꯤꯌꯥꯁꯤꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯛꯀꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯐ꯭ꯔꯤ ꯃꯥꯔꯀꯦꯠ ꯑꯃꯁꯨ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯇ꯭ꯔꯦꯗ ꯇꯧꯅꯗꯣꯏꯁꯦꯀꯣ ꯑꯗꯨꯅ WTO ꯑꯃ ꯂꯩ ꯋꯥꯔꯜ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅ ꯀꯣ WTO ꯍꯦꯟꯅꯁꯨ ꯇꯥꯔꯝꯕꯅꯤ WTOꯁꯤꯒꯤ ꯃꯌꯥꯝꯅ ꯍꯥꯏ ꯃꯥꯒꯤ ꯁꯣꯜ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜꯁꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯇ꯭ꯔꯦꯗ ꯇꯧꯅꯕ ꯃꯇꯝꯗ ꯇꯦꯛꯁ ꯌꯥꯝ ꯂꯧꯅꯗꯕ ꯀꯣ ꯑꯊꯤꯡꯕ ꯊꯝꯅꯗꯕ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯥꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯛꯀꯦꯀꯣ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯗ ꯄꯥꯜꯂꯝꯃꯤꯉꯩ ꯃꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯗ ꯄꯥꯜꯂꯝꯃꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ
ꯃꯇꯝꯗꯨꯗ ꯃꯣꯏꯗꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯍꯧꯈ꯭ꯔꯕꯅꯦꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯍꯧꯗꯅ ꯃꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯃꯦꯆꯤꯟꯁꯤꯅ ꯂꯣꯏ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯦꯕꯀꯣ ꯃꯣꯏꯅ ꯁꯥꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯀꯣ ꯕ꯭ꯔꯤꯇꯦꯟꯗꯒꯤ ꯏꯟꯗꯤꯌꯥꯗ ꯄꯨꯁꯤꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯃꯣꯏꯗꯒꯤ ꯁꯥꯔꯛꯄ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯀꯁꯇꯝ ꯗ꯭ꯌꯨꯇꯤ ꯑꯃꯠꯇ ꯂꯧꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯦꯛꯁ ꯑꯃꯠꯇ ꯂꯧꯗꯕꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯔꯀꯦꯠꯇ ꯊꯥꯖꯤꯜꯂꯛꯄꯤꯅꯦꯕ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗꯒꯤ ꯕ꯭ꯔꯤꯇꯦꯟꯗ ꯄꯨꯈꯤꯕꯁꯤꯅ ꯇꯦꯛꯁꯁꯦ ꯆꯥꯎꯅ ꯆꯥꯎꯅ ꯂꯧꯔꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯛꯑꯦꯕ ꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯔꯛꯀꯦꯀꯣ ꯇꯦꯛꯁ ꯌꯥꯝꯅ ꯂꯧꯗꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯅ ꯐꯪꯉꯦꯕ ꯁꯤꯗ ꯏꯟꯗꯤꯌꯥꯗ ꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯅ ꯐꯪꯉꯦ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯇꯦꯛꯁ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯈꯤꯕ ꯕ꯭ꯔꯤꯇꯦꯟꯗ ꯊꯥꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠꯇꯨꯅ ꯌꯥꯝ ꯇꯥꯡꯅ ꯐꯪꯉꯦꯕ ꯀꯣ ꯍꯣꯡꯅ ꯆꯪꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯃꯥꯔꯀꯔꯁꯦ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯁꯥꯔꯦ ꯑꯃꯅ ꯕ꯭ꯔꯤꯇꯦꯟꯗ ꯁꯥꯔꯦꯕ ꯕ꯭ꯔꯤꯇꯦꯟꯗ ꯁꯥꯕ ꯄꯣꯠꯇꯨꯅ ꯂꯨꯄꯥ 50 ꯄꯤꯔꯦꯕ ꯏꯟꯗꯤꯌꯥꯗ ꯁꯥꯕ ꯄꯣꯠꯇꯨꯅ ꯂꯨꯄꯥ 100 ꯄꯤꯔꯦꯕ ꯀꯔꯝꯕ ꯂꯩꯅꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ 50 ꯄꯤꯕꯁꯦ ꯂꯩꯅꯤꯀꯣ ꯕ꯭ꯔꯤꯇꯦꯟꯒꯤꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯣꯡꯕ ꯑꯐꯕꯁꯨ ꯃꯥꯟꯅꯕꯗꯨꯅ ꯑꯍꯣꯡꯕꯗꯨ ꯊꯤꯔꯛꯄꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯄꯨꯡꯆꯥꯏ ꯆꯥꯏꯕꯅꯦꯕ ꯀꯩꯗꯧꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯏꯟꯗꯤꯌꯥꯗ ꯂꯩꯖꯔꯝꯃꯕ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯑꯥꯔꯇꯤꯁꯤꯌꯥꯟꯁꯤꯡ ꯀ꯭ꯔꯥꯐꯁꯃꯦꯟꯁꯤꯡ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯋꯥꯔꯛꯑꯦꯕ ꯃꯣꯏꯒꯤ ꯑꯩꯅ ꯁꯥꯔꯤꯕ ꯄꯣꯠꯇꯣ ꯌꯣꯟꯐꯝ ꯂꯩꯔꯛꯇ꯭ꯔ ꯇꯥꯔꯒꯗꯤ ꯑꯩ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗꯒꯤ ꯄꯨꯈꯤꯕ ꯕ꯭ꯔꯤꯇꯦꯟꯗ ꯄꯨꯈꯤꯕꯁꯦ ꯇꯦꯛꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯦꯕ ꯀꯅꯥꯝꯇ ꯂꯩꯕꯤꯗ꯭ꯔꯦꯕ ꯀꯣ ꯉꯁꯥꯏꯒꯤ ꯁꯆꯤꯠ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯇ꯭ꯔꯤꯌꯟꯁꯨ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯁꯆꯤꯠ ꯊꯥꯔꯨꯔꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯂꯨꯃꯥꯟꯅꯕꯒꯤ ꯃꯃꯜꯁꯦꯀꯣ ꯂꯨꯃꯥꯟꯅꯕꯒꯤ ꯃꯃꯜꯁꯦ ꯑꯩꯈꯣꯏꯒꯤ 100 ꯄꯥꯎꯟꯁꯀ ꯌꯧꯋꯦꯒ ꯍꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯦ ꯍꯥꯏꯕꯅꯦꯕ ꯂꯨꯃꯥ ꯃꯁꯥꯒꯤ ꯃꯃꯜꯁꯤꯗꯀꯣ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯃꯤꯡꯅ ꯏꯔꯥ ꯑꯣꯐ ꯗꯥꯔꯛꯅꯦꯁ ꯑꯗꯨꯒ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯗꯨꯝ ꯄꯥꯕꯗ ꯂꯣꯏꯅꯃꯛ ꯀꯥꯟꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯒꯤ ꯂꯤꯡꯛꯁꯤꯡꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯑꯦꯃꯥꯖꯣꯟꯗ ꯑꯣꯐꯔ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯑꯗꯨ ꯑꯗꯨꯝ ꯄꯥꯕꯤꯌꯨ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯏꯐꯦꯛꯇꯨ ꯀꯩꯗꯧꯔꯦ ꯑꯗꯨꯒꯤ ꯏꯐꯦꯛꯇꯨꯅ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯗ ꯃꯥꯒꯤ ꯂꯩꯖꯔꯝꯃꯕ ꯍꯥꯟꯅꯒꯤ ꯐꯤꯁꯥ ꯅꯨꯡꯁꯥ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯊꯤꯗꯕ ꯌꯥꯁꯜꯂꯛꯇ꯭ꯔꯦꯕ ꯐꯤ ꯁꯥꯔꯝꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯐꯤꯗꯣ ꯌꯣꯜꯂꯛꯇꯕꯗꯒꯤ ꯑꯩ ꯆꯦꯛ ꯁꯨꯕ ꯆꯠꯈꯠꯂꯛꯇꯣꯏꯅꯦꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯍꯣꯡꯉꯛꯇꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯛꯄ ꯃꯔꯝꯁꯦ ꯁꯤꯒꯤ ꯃꯔꯝꯁꯤꯅꯅꯦ ꯍꯧꯖꯤꯛꯁꯨ ꯇꯧ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯏꯀꯣꯅꯣꯃꯤ ꯍꯥꯏꯕꯁꯦ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯏꯀꯣꯅꯣꯃꯤ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯜ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯃꯥꯒꯤ ꯃꯦꯝꯕꯔ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯁꯤꯗꯩꯗ ꯅꯈꯣꯏ ꯇꯦꯛꯁ ꯁꯨꯃꯥꯏꯅ ꯂꯧ ꯄꯣꯠꯁꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯅꯣꯏ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧ ꯈꯣꯠꯂꯣ ꯍꯥꯏꯗꯅ ꯊꯝꯅꯔꯤꯕꯩ ꯋꯥꯅꯦꯕꯀꯣ ꯌꯦꯡꯉꯁꯦ ꯑꯗꯒꯤ ꯑꯗꯥꯝ ꯁ꯭ꯃꯤꯠꯁꯦ ꯉꯁꯥꯏꯒꯤ ꯑꯗꯥꯝ ꯁ꯭ꯃꯤꯠꯅ ꯄꯥꯝꯃꯤꯁꯤꯅ ꯒꯣꯔꯃꯦꯟ ꯏꯟꯇꯔꯚꯤꯌꯨ ꯁꯨꯡꯇꯧ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯃꯔꯇ꯭ꯌꯥ ꯁꯦꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯄꯣꯕꯔꯇꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯒ꯭ꯔꯣꯠꯁꯤꯗ ꯃꯥꯅ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯁꯤꯗ ꯏꯌꯦꯕꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯒꯣꯔꯃꯦꯟꯅ ꯏꯟꯇꯔꯚꯤꯌꯨ ꯇꯧꯔꯛꯑꯣ ꯁꯤꯅꯦꯕ ꯒꯣꯔꯃꯦꯟꯅ ꯏꯟꯇꯔꯚꯤꯌꯨ ꯇꯧꯔꯣ ꯒꯣꯔꯃꯦꯟꯅ ꯁꯣꯜꯕ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯒꯤ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯏꯀꯣꯅꯣꯃꯤꯛꯁ ꯑꯃꯒꯤ ꯄꯣꯠꯁꯦ ꯊꯣꯛꯂꯛꯑꯅꯤꯀꯣ ꯁꯤꯗ ꯑꯗꯨꯅ ꯁꯤ ꯁꯝꯖꯤꯜꯂꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯏꯪꯂꯤꯁꯀꯤ ꯏꯀꯣꯅꯣꯃꯤꯛꯁ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯀꯣ ꯏꯪꯂꯤꯁꯀꯤ ꯏꯀꯣꯅꯣꯃꯤꯛꯁ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯃꯃꯤꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯏꯀꯣꯅꯣꯃꯤꯛꯁꯦ ꯁꯤꯁꯤꯅ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯇꯣꯏꯁꯦꯀꯣ ꯍꯥꯏꯔꯤꯕꯁꯤ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯃꯃꯤꯡꯁꯦ ꯑꯦꯜ ꯔꯣꯕꯤꯟ ꯑꯅꯀꯣ ꯂꯩꯐ꯭ꯔꯥꯛꯄꯝ ꯔꯣꯕꯤꯟꯒ ꯍꯥꯏꯕꯗꯨ ꯌꯥꯝ ꯌꯥꯕꯖꯥꯠꯅꯤ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯤꯟꯒ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤꯗ ꯈꯪꯅꯕꯀꯣ ꯑꯦꯜ ꯔꯣꯕꯤꯟꯅ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯑꯃꯗꯀꯣ ꯉꯁꯥꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯃꯥꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯁꯤꯗꯩꯗ ꯏꯀꯣꯅꯣꯃꯤ ꯑꯃꯗ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯕꯗꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯏꯕ ꯀꯥꯡꯕꯨꯁꯤꯒ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯣꯠ ꯊꯥꯗꯣꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯗꯨꯝ ꯂꯩꯌꯦꯕ ꯇꯥꯕ꯭ꯔꯥ ꯏꯀꯣꯅꯣꯃꯤ ꯑꯃꯗ ꯄ꯭ꯔꯗꯛꯁꯟ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯕꯁꯦ ꯏꯀꯣꯅꯣꯃꯤꯛꯁ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯁꯤꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯏꯁꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯤꯁꯣꯔꯁ ꯋꯥꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯔꯤꯁꯣꯔꯁꯀꯤ ꯋꯥꯠꯂꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯦꯕ ꯌꯦꯡꯉꯁꯦ ꯀꯃꯥꯏꯅ ꯔꯤꯁꯣꯔꯁ ꯋꯥꯠꯂꯦ ꯍꯥꯏ ꯀꯃꯥꯏꯅ ꯋꯥꯠꯂꯤꯅꯣ ꯌꯦꯡꯁꯦꯕꯀꯣ
ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯟꯁꯦ ꯃꯤꯑꯣꯏꯕꯅ ꯄꯥꯝꯕꯁꯦ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯌꯦꯕ ꯀꯣ ꯑꯩ ꯉꯁꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯅꯤ ꯅꯣꯡꯉꯥꯜꯂꯒ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯃꯨꯛ ꯄꯥꯝꯃꯛꯇꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯟꯁꯦ ꯃꯥꯁꯦ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯔꯤꯁꯣꯔꯁꯅ ꯁꯨꯝ ꯂꯤꯃꯤꯇꯦꯠ ꯑꯣꯏꯁꯜꯂꯛꯄꯁꯦ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯟꯁꯤꯅ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯁꯜꯂꯛꯄ ꯑꯗꯨꯒ ꯔꯤꯁꯣꯔꯁ ꯍꯥꯏꯕꯗꯤ ꯉꯁꯥꯏꯗꯨꯒꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯟꯁꯤꯕꯨ ꯁꯦꯇꯤꯁꯐꯥꯏ ꯇꯧꯒꯗꯧꯔꯤꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯗꯛꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔꯚꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯒꯨꯝꯕ ꯒꯨꯗꯁ ꯈꯔꯗꯣ ꯑꯗꯨ ꯄꯨꯊꯣꯛꯇꯧꯔꯤꯕ ꯔꯤꯁꯣꯔꯁꯈꯩꯁꯦ ꯁꯤꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯁꯜꯂꯛꯄꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯊꯣꯛꯂꯛꯄꯅꯦꯕ ꯐꯣꯂꯣ ꯇꯧꯋꯤꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯄꯦꯟꯁꯤꯅ ꯑꯩꯒꯤ ꯁꯦꯇꯤꯁꯐꯥꯏ ꯇꯧꯔꯤꯅꯦꯕ ꯁꯤ ꯏꯗꯅ ꯃꯌꯥꯝꯗ ꯑꯩꯅ ꯅꯣꯂꯦꯖ ꯄꯤꯕ ꯉꯝꯃꯤꯁꯦ ꯑꯩꯕꯨ ꯁꯦꯇꯤꯁꯐꯥꯏ ꯇꯧꯔꯤꯅꯦꯕꯀꯣ ꯁꯤ ꯁꯦꯇꯤꯁꯐꯥꯏ ꯇꯧꯕ ꯁꯥꯔꯛꯀꯗꯕ ꯔꯤꯁꯣꯔꯁꯁꯦ ꯁꯤꯗꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯟꯂꯤꯃꯤꯇꯦꯠ ꯄꯥꯝꯁꯤꯜꯂꯦꯕ ꯑꯩ ꯉꯁꯤ ꯕ꯭ꯂꯦꯛ ꯏꯔꯤ ꯑꯩ ꯕ꯭ꯂꯨꯁꯨ ꯄꯥꯝꯃꯦꯕ ꯑꯩ ꯔꯦꯗꯁꯨ ꯄꯥꯝꯁꯤꯜꯂꯦꯕ ꯀꯣ ꯂꯦꯞꯄ ꯅꯥꯏꯗꯦꯀꯣ ꯑꯩꯒꯤ ꯄꯥꯝꯕꯁꯦ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕꯁꯦ ꯁꯤꯗꯤ ꯑꯟꯂꯤꯃꯤꯇꯦꯠꯇ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯁꯤ ꯁꯦꯝꯃꯛꯏꯕ ꯔꯤꯁꯣꯔꯁꯁꯦ ꯁꯤꯗꯤ ꯂꯤꯃꯤꯇꯦꯠꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯁ꯭ꯀꯥꯔꯁꯤꯇꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯤꯑꯣꯏꯕꯅ ꯄꯥꯝꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯟꯁꯦ ꯌꯥꯝꯅ ꯐꯪꯗ꯭ꯔꯕ ꯃꯇꯝꯁꯦ ꯁꯤꯗ ꯁ꯭ꯀꯥꯔꯁꯤꯇꯤ ꯊꯣꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯃꯔꯛꯇꯨꯗ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯄ ꯐꯪꯕ ꯑꯗꯨꯗꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯄꯗꯤ ꯐꯪꯗꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯋꯥꯇꯔ ꯁ꯭ꯀꯥꯔꯁꯤꯇꯤꯒ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯀꯥꯔꯁꯤꯇꯤ ꯍꯥꯏꯕꯁꯦ ꯁꯤꯗ ꯄꯣꯠꯇꯣ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯏꯀꯣꯅꯣꯃꯤꯛꯁ ꯑꯦꯜ ꯔꯣꯕꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯤ ꯐꯪꯗ꯭ꯔꯦꯕ ꯁꯤꯒꯤ ꯃꯥꯔꯀꯔꯁꯦ ꯐꯪꯗ꯭ꯔꯦꯕ ꯑꯩꯒꯤ ꯋꯥꯟꯁꯅꯤꯀꯣꯁꯦ ꯐꯪꯗ꯭ꯔꯦꯕ ꯔꯤꯁꯣꯔꯁ ꯂꯩꯇꯕꯅꯤ ꯈꯪꯗꯦ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯜꯇꯔꯅꯦꯠ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯅꯦꯕ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯑꯩ ꯁꯤꯉꯣꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯪꯗ꯭ꯔꯦꯕ ꯀꯣ ꯁ꯭ꯀꯥꯔꯁꯤꯇꯤ ꯊꯣꯛꯑꯦꯀꯣꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯟꯁꯅꯤꯀꯣꯁꯦ ꯐꯪꯗ꯭ꯔꯕꯁꯦ ꯑꯜꯇꯔꯅꯦꯠ ꯒꯨꯗꯁ ꯑꯃ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯅꯦꯕ ꯑꯩ ꯁꯤꯗꯩꯗ ꯕ꯭ꯂꯦꯛ ꯕꯣꯔꯗ ꯁꯤꯖꯤꯟꯅꯕꯅꯤ ꯈꯪꯗꯦ ꯆꯣꯛ ꯁꯤꯖꯤꯟꯅꯕꯅꯤ ꯈꯪꯗꯦ ꯑꯃ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯅꯦꯕ ꯐꯨꯜꯐꯤꯜ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯤꯕ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯤꯗꯤ ꯇꯧꯕꯗꯤ ꯐꯪꯅꯤꯗꯅꯀꯣ ꯕ꯭ꯂꯦꯛ ꯕꯣꯔꯗ ꯇꯥꯁꯨ ꯌꯥꯏ ꯍꯥꯏꯔꯤꯕ ꯑꯩ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯟꯁꯦ ꯑꯜꯇꯔꯅꯦꯠ ꯒꯨꯗ ꯑꯃꯗ ꯁꯤꯟꯗꯣꯛꯑꯒ ꯁꯦꯇꯤꯁꯐꯥꯏ ꯇꯧꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯍꯥꯏꯔꯤꯁꯤ나 ꯑꯦꯜ ꯔꯣꯕꯤꯟꯅꯦꯕ ꯑꯗꯨꯅ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯑꯦꯜ ꯔꯣꯕꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯟꯁꯦ ꯑꯜꯇꯔꯅꯦꯠ ꯒꯨꯗ ꯑꯃꯗꯅꯦ ꯑꯣꯟꯊꯣꯛꯑꯒ ꯁꯦꯇꯤꯁꯐꯥꯏ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯐꯣꯂꯣ ꯇꯧꯕ꯭ꯔꯥ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯗꯅꯀꯣ ꯑꯩ ꯐꯤꯅ ꯃꯨꯠꯊꯠꯂꯤꯑꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯗꯁꯇꯔ ꯂꯩꯇꯕꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯐꯤꯅ ꯃꯨꯠꯊꯠꯂꯤꯑꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯗꯁꯇꯔꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯅꯦꯕ ꯑꯗꯨꯕꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯑꯜꯇꯔꯅꯦꯠ ꯑꯣꯏꯕ ꯑꯃ ꯁꯣꯔꯁ ꯑꯃ ꯊꯤꯗ꯭ꯔꯥ ꯐꯤ ꯊꯣꯛꯂꯛꯑꯦꯕ ꯁꯤ ꯐꯤꯁꯦ ꯑꯩ ꯃꯨꯠꯊꯠꯂꯦꯕ ꯑꯩꯅ ꯗꯁꯇꯔ ꯄꯥꯝꯃꯤꯗꯣ ꯀꯩꯒꯤꯗꯃꯛꯇꯅꯣ ꯁꯨꯃꯥꯏꯅ ꯃꯨꯠꯊꯠꯄꯒꯤꯗꯃꯛꯇꯅꯦꯕ ꯁꯤ ꯃꯨꯠꯊꯠꯂꯒ ꯑꯩ ꯁꯦꯇꯤꯁꯐꯥꯏ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯣꯠꯇꯤ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯒꯨꯗꯁ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯐꯤꯁꯤꯅ ꯃꯨꯠꯊꯠꯂꯒꯗꯤ ꯑꯩ ꯁꯦꯇꯤꯁꯐꯥꯏ ꯇꯧꯔꯤꯗꯅ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯁ꯭ꯀꯥꯔꯁ ꯑꯣꯐ ꯔꯤꯁꯣꯔꯁꯁꯦ ꯂꯩ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯜꯇꯔꯅꯦꯠ ꯒꯨꯗꯁ ꯑꯃꯗ ꯃꯍꯨꯠ ꯁꯤꯟꯁꯦ ꯍꯥꯏꯕꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯌꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁ꯭ꯀꯨꯜ ꯌꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯒꯥꯔꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯁ꯭ꯀꯨꯜ ꯇꯣꯛꯀꯗ꯭ꯔꯕ ꯇꯣꯛꯑꯦꯕ ꯈꯣꯡꯅ ꯆꯠꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯣꯛꯇꯣ ꯐꯥ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯗꯩ ꯃꯤ ꯊꯤꯜꯂꯝꯕꯅꯤꯈꯪꯗꯦ ꯆꯠꯀꯅꯤꯗꯅ ꯇꯣꯉꯥꯟꯕ ꯑꯜꯇꯔꯅꯦꯠ ꯑꯣꯏꯕ ꯁꯣꯔꯁ ꯑꯃ ꯊꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯊꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁ꯭ꯀꯥꯔꯁꯤꯇꯤꯁꯦ ꯀꯟꯁꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯑꯃ ꯍꯥꯏꯔꯝꯃꯦ ꯗꯦꯔ ꯏꯁ ꯅꯣ ꯁꯆ ꯊꯤꯡ ꯑꯦꯁ ꯑ ꯐ꯭ꯔꯤ ꯂꯟꯁ ꯑꯅꯀꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯗꯦꯔ ꯏꯁ ꯅꯣ ꯁꯆ ꯊꯤꯡ ꯑꯦꯁ ꯑ ꯐ꯭ꯔꯤ ꯂꯟꯁ ꯍꯥꯏꯗꯤ ꯐ꯭ꯔꯤ ꯂꯟꯁ ꯐꯪꯗꯦ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤꯅꯦ ꯆꯥꯕꯗꯕꯨ ꯀꯅꯥꯅ ꯐ꯭ꯔꯤ ꯐꯪꯉꯣꯏ ꯂꯟꯁꯁꯦ ꯁ꯭ꯄꯦꯂꯤꯡ ꯆꯨꯝꯕ꯭ꯔꯥ ꯑꯩꯁꯦ ꯂꯟꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯆꯪꯉꯦꯕ ꯀꯣ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅ ꯄꯨꯔꯒ ꯂꯟꯁꯁꯦ ꯆꯥꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯁꯤꯒꯨꯝꯕꯗ ꯂꯩꯇ꯭ꯔꯦ ꯈꯜꯂꯁꯦꯕ ꯑꯩ ꯄꯩꯁꯥꯗꯨꯅ ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯂꯩꯔꯒ ꯆꯥꯕꯁꯨ ꯌꯥꯏꯗꯅ ꯄꯨꯛꯇꯤ ꯊꯟꯅꯤꯗꯅ ꯉꯥꯛꯇꯪꯗꯨꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯔꯨꯑꯣꯏꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯗꯨꯝ ꯂꯣꯏꯁꯟꯒꯅꯤ ꯍꯥꯏꯕ
ꯂꯣꯏꯁꯟꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯏꯀꯣꯅꯣꯃꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯤꯕꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯊꯣꯛꯂꯛꯏꯕ ꯏꯀꯣꯅꯣꯃꯤꯛꯁ ꯑꯅ ꯑꯃ ꯊꯣꯛꯂꯛꯏꯁꯦꯀꯣ ꯏꯀꯣꯅꯣꯃꯤꯛꯁ ꯊꯣꯛꯂꯛꯏꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯣꯜꯕ ꯇꯧꯅꯕꯅꯦꯕ ꯑꯗꯨꯅ ꯏꯀꯣꯅꯣꯃꯤꯛꯁꯇ ꯃꯥꯅ ꯕꯦꯁꯤꯛ ꯄꯣꯏꯟꯠ ꯑꯍꯨꯝꯗꯤ ꯃꯥꯅ ꯁꯤꯖꯤꯟꯅꯩ ꯀꯣ ꯑꯍꯥꯟꯕꯗ ꯑꯟꯂꯤꯃꯤꯇꯦꯠ ꯋꯥꯟꯁꯁꯦꯀꯣ unlimited wants ꯑꯃ ꯂꯩꯔꯦ ꯑꯗꯨꯒ scarcity of resource ꯀꯣ scarcity of resource ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ alternative use of resource ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯕꯦꯁꯤꯛ ꯄꯣꯏꯟꯠ ꯑꯍꯨꯝꯁꯦ ꯁꯤꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯏꯀꯣꯅꯣꯃꯤꯛꯁ ꯑꯃꯗꯀꯣ ꯑꯃꯨꯛ ꯍꯥꯏꯔꯒꯦ alternative use of resource ꯑꯇꯣꯞꯄ ꯔꯤꯁꯣꯔꯁ ꯑꯃ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩ ꯉꯁꯥꯏ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯇꯣꯏꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯄꯣꯏꯟꯠ ꯑꯍꯨꯝꯁꯤꯃꯏꯂꯥꯕꯣꯔꯦꯠ ꯑꯣꯏꯅ ꯅꯩꯅꯔꯛꯑꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯦꯀ꯭ꯔꯣ ꯏꯀꯣꯅꯣꯃꯤꯛ ꯑꯃꯁꯨꯡ ꯃꯥꯏꯀ꯭ꯔꯣ ꯏꯀꯣꯅꯣꯃꯤꯛꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯅꯩꯅꯔꯛꯈꯤꯅꯦꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯣꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ 11ꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯒ ꯁꯤꯗꯁꯨ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ UPSC MPSC ꯑꯦꯁꯄꯤꯔꯦꯟꯁꯤꯡꯁꯦ ꯁꯤꯗꯁꯨ ꯏꯀꯣꯅꯣꯃꯤꯛꯁꯦ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡꯗ ꯇꯥꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯇꯥꯛꯇꯕꯅꯦꯕ ꯍꯥꯏꯗꯤ ꯀꯣꯆꯤꯡꯒꯤ ꯂꯦꯚꯦꯜꯗ ꯇꯥꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯕꯦꯁꯤꯛ ꯇꯔꯝꯒꯨꯝꯕ ꯄꯣꯠꯇꯣ ꯈꯔ ꯑꯗꯨꯝ ꯅꯩꯅꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯦꯕ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯋꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯗ ꯁꯥꯏꯟꯁꯇ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯀ꯭ꯂꯥꯁ 12 ꯐꯥꯎ ꯁꯥꯏꯟꯁꯇ ꯂꯥꯛꯑꯒ ꯑꯥꯔꯠꯁ ꯑꯣꯟꯊꯔꯒ ꯑꯦꯁꯄꯤꯔꯦꯟ ꯑꯣꯏꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯕꯦꯁꯤꯛ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯕꯦꯁꯤꯛ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯁꯤꯗ ꯂꯣꯏꯅꯃꯛ ꯀꯣꯚꯔ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ 11 ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡꯒꯤ ꯏꯆꯜꯁꯤꯡꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯗꯒꯤ ꯑꯦꯁꯄꯤꯔꯦꯟꯁꯤꯡꯒꯤꯗꯨꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯑꯃꯨꯛ ꯅꯝꯕꯤꯔꯝꯃꯣ ꯑꯩꯁꯦ ꯍꯥꯏꯕ ꯀꯥꯎꯋꯦ ꯍꯩꯅꯗꯕꯗꯣ ꯑꯗꯨꯝ ꯐꯥꯎꯕꯗꯨ ꯖꯥꯠꯅꯤꯗ ꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯀꯥꯎꯋꯦ ꯑꯗꯨ ꯌꯥꯔꯤꯉꯩ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯆꯦꯅꯦꯜꯁꯦ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨ ꯇꯥꯔꯒꯗꯤ ꯂꯥꯏꯚ ꯊꯥꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯂꯥꯏꯚ ꯊꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯌꯔꯗ ꯀꯣꯏꯁꯟ ꯀꯃꯥꯏꯅ ꯍꯪꯈꯤꯕ ꯑꯗꯩ ꯀꯣꯏꯁꯟ ꯀꯃꯥꯏꯅ ꯑꯟꯁꯔꯗꯣ ꯀꯃꯥꯏꯅ ꯈꯣꯠꯀꯅꯤ ꯑꯟꯁꯔ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯨꯝꯕ ꯅꯩꯅꯕ ꯌꯥꯝꯅ ꯂꯥꯏꯚꯂꯤ ꯏꯟꯇꯔꯦꯛ ꯇꯧꯕ ꯌꯥꯏꯗꯅ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯆꯦꯅꯦꯜꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯥꯒꯠꯆꯔꯤ